Manipur ki Houjik Houjik Oiriba Phibam ki Matangda New Delhi da Awangba Thakki Meepham ama PANGTHOKKHRE Home Minister Amit Shah ni chair laujana haukiba nimita PANGTHOKKIBA Meepham aduda Manipur da President's Rule makhatara sangthan nabagi matangda khanaki haina thasaba yaba pau amagi matuk ina hairi pung ani hena closed door da famkiba Meepham aduda Manipur da Oiriba law and order ki phibam security arrangement ki matang amadi IDP singi rehabilitation ki matangda khanaki haina pau asana makhatari Awangba Thakki Meepham aduda Manipur ki Governor Ajay Kumar Bhalla, Security Advisor Kuldeep Singh, DGP Rajab Singh amadi Chief Secretary Punit Goel Sarugyaki, Panbayai Lakliba February thagi tang Tara Humdoida Manipur da President's Rule Chatnarakpa Chahi ama mapung fagadoribani, State asida kumjalis sangani kun humdoidagi haurakiba maitei amadi kuki furuf ki marakta thokpa haurak Kiba Iraq na maram oiraga relief camp ta lerakhiba miyoi lising homfugi manungda Houjik Houjik su miyoi lising yankairom relief camp singda leiri haukiba chahi ge December thada masagi yumda hanjinba pung kunmari fadringai da inong nongna nongmai kapsil lakibagi thodok su thokiba leikrabani